Tangkhun Nagalong ki tampak ki assembly seat ni phulei ribasi 25 ta hantanna ba dugi singina kunthra ga manga da hengatna bu warib arubo oirakadawri Tangkhun Nagalong ti enen na sinduna thasi ki tareta tenen office ka multi-purpose complex ta pangthok ki ba delimitation ki matang da nongmagi oiba consultancy meeting na Manipur ki hojik lai riba sing amasung tam ki parks oba jaga asi yengla ka tampak ki assembly seat ni phulei ribasi kun ga manga da hantanna ba duga sing ki assembly seat kun lai ribasi na kunthra ga manga da hengatna bu warib lawkiba amasung madubu thabuk oina onthokna sarkar taksin ki ba asina marum warga tampak ta lai riba sing ki laibak aruba phibam da lakadawri TNL na sintuna pangthokiba consultation asina Manipur gi apunba paksa walam gi sarke sada 90 di tribal sing aduga sada tarana valley ni aduga missing gi oina so tribal sing gi oina lakh tara ga manga aduga valley gi lakh tara ga taret ni maram aduna equality amasung justice ki principle da Manipur gi tribal sing gi oina laiba assembly seat humpu asida accurate proportionate oiba miyam ki mihut lehen gadabani maram aduna laiba assembly seat humpu asigi manung da tribal na kunthra ga manga aduga valley ni kun ga manga oi gadabani Hawjik laiba Manipur gi legislative assembly gi budget asi article 371C ki matung ine valley amasung singi oina ani thokna khaidokadabani budget khaidokpagi thabuk asi thinthadana tawgadabani Manipur gi tribal singna yaipanabagi damakta article 244A ki makhada 6 schedule satnahan gadabani hain haukiba warep asi yapna kiningai ni Tangkhun Nagalong na haukiba demand asimak sahi asigi July taragani thoida Manipur governor da member bisundana haukiba sahi kaya asi tribal singbu sakni ba amo ina treat tawbire maram aduna demand asi thabuk oina pangthok kadabani haina taksin ba laikhrabani 2011 ki census report matung ina Manipur gi apunba population lakh 19,000 sadret maudraga mari gi manung da maitaina lakh taraga ni thoi lising yakhai ma thoi chahum ga taret oidun apunba mi singi sada lising ni fuhumdoi point marfu ni thoi oidi panganna apu ba mi singi sada 8.40 oiduna punna lakh ani lising kunthra ga mapun charipan kunthra ga taruk ni tribal go ni apun missing sada nifuga mathoi point 2 oida basu tribal sing ase sing da ngakta laibana te tampak ki khaidokhrga sing gi tribal gi saruk haina count tawriba asida valley da lairiba Kuki Naga tribe sing asigi mathakta Nepali amasung atopa furup kaya su yauribani masigi mathakta sing gi district sing da abnormal oiba sada samaga nifuga humdoi yauna population growth henkalakpari asobu Wathok kaya su lairibani hairiba abnormal figure aduda yumpham oiga sing gi assembly seat kunthraga manga aduga valley gi kunga manga da hantagadabni haiba demand asi tampaki oina maru oina maitai sing gi oina di yamna kiningai ni KNO UPF की यूनियन टेरिटोरी की डिमांड MSN रिजेक्ट तौखिबदु कंडेम तवी KSRC हौखिबा तांग तरुक अमसुंग तारीख का कुकी सु ग्रुप सिंगा अम्ब्रेला ऑर्गेनाइजेशन अम ओइरबा KNO UPF ता भारत सरकार की मिनिस्ट्री ऑफ होम अफेयर्स ता वरी सानाखिब अदुदा कुकी आम ग्रुप सिंगी माइकैदिगी मसागी लेजिस्लेटिव असेंबली लेजब यूनियन टेरिटोरी की डिमांड पिनबगी वफम मिनिस्ट्री ऑफ होम अफेयर्स नॉर्थ ईस्ट की एडवाइजर AK मिश्रा ना रिजेक्ट तौखिबदु कुकी ह्यूमन राइट्स काउंसिल KSRA na condemn tawi herekli council asina thadorok pa cherol adu hairi bana haukiba sahi kaya kuki miyam na makhoi gi right amasung self determination gi damakta lanthing sa thaduna lagli basi kuki singi oiba right amasung phangpham thoklaba apam basing adu phanghanna bagi damakta ni kuki len haina khangriba kuki gi sing asi pre independence ki matam da Manipur state darbar gi control makha da leramde maram aduna kuki miyam na tariba union territory gi demand asi kuki singi self determination gi right adu thabuk to anthok nabagi damaktani kuki miyam ki oina masa gi pari puri gi oiba lamsing laijei maram aduna separate administration gi demand asi gi matang da atopa community singa khanaba mathau tade kuki maitai amasung naga sing na masa gi oiba top pasaktam amasung territory laijei maram aduna makhoi gi individual right amasung aning bapam basing atu ikai khumnagadabani Manipur gi hojik oiriba phibam asada kuki miyam ki oina separate administration haibasi yamna mathau taba mani hojik thokliba kanglup ki irang amasung ethnic cleansing asina kuki gi miyoi chani gi mathakta sikre kuki khul chani gi mathakta mang takhan khre hairiba thawong sing asi maitai group Manipuri state force amasung maitai militant sing na sathakibani hairibing sagi thawdok asina kuki amasung maitai community sing asi sapmanaba administration amagi makhada kaidongai de leminaba yaroi maram aduna central government na kuki miyam gi aning bapam basing asi khangna KNO UPF ka constructive oiba mong da wari sanaduna thabuk to onthokna bahona bi kuki community sing na taliba masagi legislative assembly lejiba union territory sing na demand asi kuki sing safety separate amasung self determination gi damaktani hairi India da sathrakliba terrorism ki thabuk thorom sing ki misam miyam akio poknare biological weapon season aduna miyoi kaya hana bahona ramba doctor ama yauna miyoi ahum fare Telangana da leba doctor ama atopa miyoi ani khosam aduna khwaidi khudung thiningai oiba biological weapon season aduna miyoi kaya pak takna hana ba thorang toramle
Rising haina khangnaba malemgi oina khwaidagi khudongthiningai oiba biological weapon sizinarga miyoi kya paktang hanabada thorang tongribo Dr. Adu Gujarat ki anti terrorism ki squad ATS na pare malemgi khwaidagi khudongthiningai oiba biological weapon ni haina launariba Rising hairiba posak asigi manam namba kakta sangi kayat pumna amanga ta thokantana mi selli hairi chemical weapon convention ki schedule 1 ki makada classified tawraba Rising ga loina na farba Dr. amadi atai miyoi ani edu Islamic State Khorasan province IS Piga samnaba miyoi ngaktani hairiba miyoi sing asana Delhi Ahmedabad amadi Lucknow ki miyam tinba mafam singna satuna attack satana thorang lokhalamba thengnari hairi Gujarat ki Director General of Police na phongdokiwagi matung inna karigumba miyoi sing adu ATS na matam sana faramdaba tarabadi miyoi kamarum siamba yai hairi farba Dr. adugi maming Ahmad Mohiuddin Said Kawi Sainada MBBS tamlakibani hairi investigators singna phongdokhibagi matung inna hairiba miyoi asina medical tamlakpada khanglakpa lawsing pumnamak sinaraga khudongthiningai oiraba Rising hairiba biological weapon makal ase semlaga miyam tinma mafam singda satuna sanab sinjak amadi thaknaba mahi singde yansinnaba thorang lokalambani report amagi matung inna Rising hairiba potlam ase miyam dagi kinaraba cyanide ki saruk lising taruk hena khudongthiningai oi Rising makup khara khakna miyoibagi kaya sing mathau lephanduna mi sihanba ngami hairi Gujarat ki ATS na Dr. Said ka loina na farba atupa miyoi ani dudi Muhammad Suel amasung Azad Kawi makoina pairamba Glock pistol ani Beretta pistol amasung nongmai maru kuntra fagat pangamle Rising subada naba castor oil liter marisu makoidagi fagat pangamki farba miyoi sing adu ISIS ki yathang matung ina thabuk tawba miyoi ngaktani hairi RSS ta Muslim sing yawba yahanbra haina Mohan Bhagavat ta hangkre Rashtriya Swayamsevak Sangha RSS na policy sawgatli lanai miyoi ama natraga political party ama sawgatti haina ngasigi chief Mohan Bhagavat na phongdokre Ayodhya da Ram temple amagi damak demand adu karigumba Congress na sawgatlabadi maduda RSS workers sing na sawgatkani haina mahangna makhata ki aikoina political party ama sawgatti aikoina election politics ta saruk yade sankhana khunaibo ama to oina punsena bathabak tawi politics team ache ta hali aikoina policy sing sawgatli khudam oina aikoina Ayodhya da Ram mandir paungki maram aduna aikoina aikoigi swayamsevak sing na madu sabada sawgatli haina mahangna haiki maduda karigumba Congress na sawgatlabadi aikoigi swayamsevak sing na party adugi damak vote pigani haina Bhagavat na haiki aikoina kanagumba political party amatagi damak khanaba leite sangha party leite party amata aikoigi nate adubu party pumnama aikoigi ni maramdi makhoi Bharatiya party singni aikoina rashtrniti policies sawgali rajniti politics sawgate aikoigi miing sing lei aikoina leiba asibo khanaba maikai amada chatpa pami maikai aduda leiba asibu puba singda aikoina sawgatkani haina RSS na chahi chama surakpagi damak Bengaluru da pangthokpa thoram amada mahangna haiki Muslim singsu RSS ki saruk oiba yahanbra hangbada Bhagavat na pakhumpi ki sankhada Brahman yawa yahande kas amatagi miyo yawa yade Muslim sing natraga Christian sing yawa yade Muslim sing natraga Christian sing yawa oibe ai tongan ba kanglup singi miyoi makoi tongan ba adu mapanda thamlaga sankhada lakpi ai sankhada nakoina lakpa matamda nakoi Bharat matangi machanupa ama oina lakadabani Muslim sing amasung Christian sing sankhada lakpi ai adubu makoi kanano haiba ikoi hangloi RSS karigi register organization ama oidribano pakhum asi kayaro hanna pikri adubu wang sing asi pukhatpa pamba sing aduna madu hanna hangi sankha 1925 ta hoki aikoina nakoibu British government ta register tawi khanbra ning tamlaba matungda law sing aduna registration asi tawdaba yade haiba leite body of individuals amada legal status amapi aikhoibu body of individual ama oina categorize tawi amasung aikoi recognized organization amani haina mangna haiki aikoi ahumlak athing bathamkre maram aduna government aduna recognize tawkre aikoi leramdrabadi makoina athing bathamgadawriba adu kanano matam khudingmakta athingba court singna dismiss tawke assembly amasung parliament ta kayar khana wahang hangkre statement sing pikre madu RSS sawgatpa amasung RSS ki mayokta animaktani maram aduna kayar khana wahang sing hangki legally factually aikoi organization amani maram aduna aikoi register tawba mathau tade masida register tawdaba pot kaya marum lai Hindu dharma sisu register tawde haina mangna haiki opposition hek leiriba makhai RSS na hena kan khatli haina Mohan Bhagavat na haiki Congress luchingba sing party chief Mallikarjun Kharge yauna lecherak kiba kaya mukti matungda RSS ki wafam asi phongdokhibani haukiba thada Kharge na mahaki lanagi mota RSS soidanamak athing bathamgadabani haiki Kharge gi machanupa amasung
Karnataka Minister Priyanka Kharge yauna Congress luchingba kaya marumda handak RSS ta thina chairakre Congress na itatana laibaki machu ahungi firal asi RSS na yadi haibaga loinana national flag adugi matangda sangkhagi mot ki matangda su wagawan wang hangki maduda mahangna 1925 ta center nawagi saffron flag adu chanaki aduga national flag na 1933 da lepna ki bani haiki flag committee aduna national wagawat saffron flag amata oina yana duna recommend tauki adubu mata maduda Mahatma Gandhi na khut thingjin ki amasung karigumba maram kharagi damak mahakna machu ahum khwaidagi matonda saffron ohena bahaki heksem kiba matungdagi sangkhana matam pumna makta machu ahum gi firal adu ikai khumnaki amasung madu ngakthokki haina magna haiki communist party gi firal angang balai Congress party gina Charkhaga loinana machu ahum gi firal amalai Republican party gi blue machu gi firal ai maramaduna ekhoi gi so ekhoi gi Bagwal Bagabat lay, ay ko gi national flag ikay kumnay hana magna makata